Imens PAODAM miyeng tabiri basingbo ahan wangtada binidana taram noksabagaloyana kurumzari. Hauzik PAODAM asigi maroya pau thamjari. Haukiba pung kunmarida Manipurda nauna COVID-19 positive oiba miyoi samri kunmanga thengnakre miyoi amana laikidre. State level Open Classical Music Competition 2021 pangthokre. Political party amadagi amada yaubagi thabak leptana tathanari. Loinana Delhi da phangaliba kudong chaba dugum Punjab da su phangangani haina Delhi Chief Minister Arvind Kejriwal na haikre. Mapung oiba Paulo Birasi. Manipur da haukiba pung kunmari da miyoi samri kunmanga nauna COVID positive oiba thengnakre miyoi amana laikidre. Pung pham asida apunba miyoi lising ani chatuk tramanga COVID test toki. Maduda miyoi samri kunmanga positive oikibana ngasigi COVID positive oibagi chang chada 13.3 yauki. State asida COVID pandemic sandorakpadai ngasi phawada apunba miyoi lakh 15,000 COVID test tokre. Hairiba test tokrabasing asidagi miyoi lakh 1,032,930 na COVID positive oiba thengnakre. Aduga COVID positive oikrabasingdagi miyoi 2,219 na laikidre. Ngasi miyoi chani maudra marina naba phaduna discharge tokre. Masi tharga state asigi apunba COVID naba phakraba migi masing lakh 1,63,8 yore. Naba phabagi changna chada maudra manga dasmik manga sinoda leiri. Aduga active case masingna 3,913 ni. Malemgi oina COVID positive oibagi masing crore 63,9,900 sam kuntra sure. Masigi manungda miyoi lakh 53,9,930 na laikidre. Aduga narambadagi pharakibana crore 9,9,9,930 supna humpuni. Pandemic asna malengi manungda khwaidagi hena saitheng phangba ahan malebak USA na oiri. Lebak asna apunba miyoi crore 8,52,930 samri supna ani COVID positive oikre. Indiana case crore 4,9,9,9 Sani Nipumathoy Tengaduna Ani Shuba Aduga Brazil na case crore 2,00,000 sam humpumathoy Tengaduna Ahum Suba COVID positive case masing yamba leba oiri. Lakadoriba Manipur Assembly election ga mari lena electoral district 13 amadi non electoral district mangagi district election officer sing amadi district sing asigi superintendent of police kaloyana deputy election commissioner ECI Nitias Vyas amasung chief electoral officer Manipur Rajesh Agrawal ga pangthokadoriba election asigi sem sabagi thabak thoram singi matangda khananenabagi mifa amangarang pangthokre. Mifa maduda district ki DEO amadi SP singna makhoi ki district singda election ga marilena paikhatliba marueba thabak thoram singi wafam sing thamki. Deputy election commissioner na district singi paikhatliba EVM VVPAT ki matangda paladuna haikibada EVM VVPAT ki ahanba randomization political party sing district ki oina saruk yaduna hokre. February 1,2022 phawbada loisilagani ani suba randomization na February tang 13 dagi horaga loinana vaccine singsu commission toragani haiki. Pre-poll area domination gi thorang oina Central Paramilitary Force sing thunglaba hore amadi expenditure observer singsu ahanba phase ki 32 amasung ani suba phase nipan phase ki appoint tore haibagi wafamsu mipham aduda deputy election commissioner na thamki. Thabak thoram singi wafam singda apema phongdaloduna political party sing amasung media person singa sang naina interaction session sing pangthok pagaloyana election ga mari leinaba e pau sing makhoida phanganabagi wafam sing thamki. Makha taraduna deputy election commissioner na lakadoriba election asiga mari leinaba thabak thoram sing ningthijana thoido hendok na paikhatpa sing National Voters Day 2023 da national award ki dama khangatkani haiki. COVID ki oiriba pheba masiga mari lena poll duty tawgadaba district singi polling personnel sing double dose kapthoknabagi wafam thamladuna precautionary dose su polling personnel sing da protocol gi matungina kapagi wafam su thamki. February ki tang ani da
accessible and inclusive elections ki damakta koi all the handicap development foundation adagi atopa CSOs amadi NGOs sing koi PWD ki field da library ko khuding mak amadi koi CEOs office ke representative amadi even koi national level da accessibility consultant na koi library Asia ki library makom hak yauna koi virtual conference ama accessibility measures mayam sing se masi ke awareness Manipurda nungtigi phongliba pause singi mamal che muk amasung transportation gi mamal hengatpana maram oiraga phase ani thokna hengalagani ahanba phase ki oina satliba chai asigi February amadagi mamal hengalagani lamai tara ni thoi panba pause sing lupa taruk lamai ni pandagi tara phawba panba pause singna lupa manga lamai mari panbana lupa ani oiragani haina Editors Guild Manipur All Manipur Working Journalists Union amadi MISJU na puna thokpa cherol amana hairi Kha Manipur Hindustani Sangeet Mahavidyalaya Kaksing Manipur na sinduna State Level Open Classical Music Competition 2021 ngasi Mahavidyalaya sida pangthokre tharamadida Kha Manipur Hindustani Sangeet Mahavidyalaya Kaksing gi hana president oiramba KSS Mangol Singha amadi hauze president oiriba Dr. M Rajkumar anina mathangsina athoiba mithunglen amadi thoram mapu oina dice da phamki competition se category ahum thona pangthokhi hairiba category sing adudi instrument competition vocal competition amadi tabla competition ni hairiba sangdamnaba singi manungda instrument competition da bashi khongba naron kanjin mamang lekai dagi waikhom Bikramjit Singhana ahanba Guitar khongba khumbong awang lekai dagi oina Jiran Shanna ani shuba amadi maya Imphal Chirai maya lekai dagi guitarist Thiam Binanta Singhana ahum suba taki vocal competition na nachau awang lekai Bisnupur dagi M Arvin na ahanba Moirang Thana lekai dagi N Ranjana na ani shuba amadi Takyal khongban maya lekai dagi A Ananda Singhana ahum suba taki tabla thinba tanabana Singjamai Sirom lekai dagi Irom athauba mangang na ahanba duga lamjau makha lekai dagi Yumnam Prakash Singhana ani shuba takre National Students Union of India NSUI gi National General Secretary in charge Manipur Anusha Sharma amadi President Manipur State NSUI Muhammad Kabir Ahmad anina thoksom Langonba Singhabu kudaktagi NSUI Kaksing District President oina thopubada ayaba pirakle Mahako NSUI Kaksing District President oina khalakpada apenba phongdokpagaloyana thoksom langonbana hai NSUISC Students Frontier Organization amani masigi district president oina khanbirakpasi thoidokna aihaki laibak phabani haina lowi maramdi sangsta se hauji state lairiba mahiroi singi phibam phagatnaba khongjang amadi iramdam Manipur India kannabaidamata lanthangnariba democratic secularism da yumpham oiba Gandhism da thajaba achauba mahiroi sangstan amani haiki hauji lairiba akoigi territorial integrity ngakpagi matang sida akoigi students sing lawgadaba thodang amadi hauji Manipur da lairiba school sing da akoi privatization tokhalaiba asi akoina matau karamna hongdokani public ta sokthara'iba asi akoina karamna mekhatkani haibagi anauba akoigi system kayama asi akoi implement kamai tawrakani haibadu akoigi NSUI gi maikaidagi su yamna lumna lawjai amadi ahomba mayam adubu akoina menkhatnaba voice ama oina mayam gi issue sing do akoina lawba ngamnaba mayam gi support adu akoina su nizari The Phambal Multipurpose Cooperative Society Limited Yaripo Kekru Manipur gi Secretary gi Thaupuriba Sorai Sam Premananda gi mapo numika mari leyana ngasi Imphal gi Jennings Blood Bank and Transfusion Unit ta voluntary oina unit 38 voluntarily pikre Premananda Masayao na mahaki masil manaw maruk mapang amadi cooperative ki members singna pibagi thoram adugi matangda Premananda na phongdorakibada hauzik COVID-19 na maram oiduna Manipurda laiba blood bank singda watpagi thengnariba awaba sing adudagi kharada oirabasu menkhatnaba Jennings ki blood bank and transfusion unit ka khusamnaraga ngasigi voluntarily pibagi thoramasi pangthoksabani mahak masasu tongan ba patient singda replacement tongnaduna pikiba sing adu yauduna voluntary donor amoina 15 rag pikre aduga COVID-19 na maram oiduna yamna pak chawna mega blood donation camp sinbai khudong chaba laitabana ngasigi mioi 13 khaktamakna tangkak naina pibani
Manipurda lairiba puksel chauraba nahasingna asigumlaba voluntarily e pibiningba lairagadi mangonda e pausing phaubirak asigumba donation camp sing asida saruk yabiyo haina premanadana appeal su torakhi Kogi JNMC blood bank ka pangthok chariba blood donation camp asi isagi birthday haji batare aduga mari le na pangthok chabani ai mamangda voluntary donor oina 15 times jagre ai replacement sing count to gaya adu ngasi jo kogi JNMC blood bank ka kogi coronavirus like iba covid pandemic lak bisu maru ka blood bank i awat kogi problem sin lak lakwa aduga kogi manipur gi lariba te transfusion unit blood bank में हमसे ये जिंगे वाट पर लगी बनी ना वो यूनिट बेस है बता रहे खाना दो ना मेगा ब्लड डोनेशन कैंप तो सिन में याद की रेस्ट्रिक्शन कर जो लगी बनी ना ये कोई ना सिन ना यूनिट बेस दा मी त्रांगा तक इन्हें कुल बाबा स्मार्ट तेरो के मी मशीन जिंगे कोई खायर का पीछे बनी लाकदोरी बा असेंबली मिखा की दमा अंड्रो असेंबली कंस्टिट्यूंसी दा बीजेपी की मिरेप ओइगनी हाइना थोरांग लंबा लौरेंबम संजोय ngasi नेशनल पीपल्स पार्टी एनपीपी दा यावख्रे El Sanjoy na NPP da nauna sanglakpada party asigi national vice president thau puriba deputy chief minister Y Joy Kumar NPP Manipur state unit ki working president El Jayanta Kumar amadi NPP Manipur state unit ki general secretary organization yauna mahakpu okpagi thara amang asi iroi sembada laiba mayolgi multipurpose hall da pangthokre tharamadida NPP ki national vice president Y Joy Kumar na hai NPP na hanadagi karakani haina paramba sit masingdagi Androgi intending candidate El Sanjoy NPP da yarakpana masing ama hengana karakani haibagi thajaba leire Manipur asi nungsi chanana leiba lamdam ama ohenaba honabada sing amasung tamda leiriba NPP gi mirep sing miyana thagatuna lengak sembada NPP na soba thodang lohunbiu lisingani kunithoi election loibaga NPP na single largest party oiduna lengak sembada soba thodang loragani Atai party na tara manga tara taruk hena kana oi NPP gi mirep kundagi kunmanga phawa soidana karakani aduna single largest party oiduna lengak semgani BJP gi ticket haidoklaba matung party astamiyoi kharasu sanglakigani thajari haiki Nauna NPP da sanglakhraba androda intending candidate oiriba El Sanjoy na hai NPP na Manipur asi ahongba purakani haina miyamna thajariba du thabak oina onthoknaba honagani masida miyamna NPP gi thokliba mirep sing bot kahanba mateng pangbiba sangi mahakpusu androgi miyamna mikhal thengnabada kahanaba honabada mateng pangbiu miyamgi matengna lengak paibada asoba thodang logodoribani haiki Lilong Chaubok Mairen Khundagi Janab Dr. Muhammad Isa Hussain Sahi Kundaret Apokpa Muhammad Abdul Wahid ngasi apna dal S da yaw ki bagaloyena lakliba tarani thoishiba Manipur Vidhan Sabha Mikhalda Lilong Kendra da party asigi mirep oiragani hairi Dr. Isa Hussain asi Lilong Youth Organization LYO Koba member lising teretlom leiba achauba organization amagi vice president Thausu Puri hairi LYO haibasi 2021 gi September to October da nauna linkhatkiba organization ojarabasu telaba matamasa tongan social reformation program kaya leptuna pantholokliba Lilongi Yanglen Saru oiba organization amani LYO gi member khudimangnasu Dr. Isa Hussain Mulisingani kunithoigi General Assembly election sida mai paknaba tongan ba lalong kaya yatpasu loire hairi Dr. Muhammad Isa Hussain apna dal S da yarakpada kairau maktingda ngasi pangthokiba harau taramna opagi asam matharamada Party asi General Secretary Administration MI Khan hai apna dal S asisu India da yamna nauna maming lerakliba awonba asengba tungi asayamna leiriba Srimati Anupriya Patel ji MOS Kamase Industries na lusingliba party amani party asigi principal ideology amasung future prospect yamna ideal oiba party amani Srimati Anupriya Patel na masing yamna daba tolataraba amasung upalejadraba kalup singbu support pinabagidamakta linkhatpa Party amada Dr. Isa Hussain na party gi ideology pamjadun sanglakpa si yamna thagat ingai ni Dr. Isa Ahmad tungi yamna asale riba tungi wakhal khanba ngamba young and energetic politician amani mahakumba yamna nauriba mi amana asigumlaba anawa party amada yaubirak pa habasi party asna thoido hendokna lumna lojai mahakna Lilong kendra da politician amatana tawkhidriba amadi utkidriba thabak thorom kaya sungsoi soidana pangtholakani haibagi asetpa thajaba lei haiki Lamsang Block Congress Committee, Mahila Congress Committee amasung Youth Congress Committee ngasidagi muthatkibagaloyana Lamsang Block Congress Committee gi President Yungkhaibang Komajit party dagi resign tawre haina pawi singo unabada phongdorakli
mahak amadi mahakka chapminariba miyam congress ke anti party oiriba BJP bu saugotnaba khanaragani haina phongdorakli ngasi manipur press club ta pangthokpa pawgi mepha amada mahakna makhatana hai matam sana wajaraklaba singbu karisu leitana khanba party gi chana kanglo ngaktaba matik chadaba lusingba singi tawningbada tawba masina maram oiraga khongthang asi lokhalakpani haina phongdorakpaga loyana asigumlaba lusingba sing manipur miyamna su para tambirasi makhoi sing asibu miyamgi mihut oina khangal abadi iraiba asi kaikhiba yai miyamna congress da vote piragumsi haina phongdorakhi amadi Imphal West District Congress Committee ge hanagi President CIS Nimai Singha amadi District Committee ge members sing Congress tagi tokle haina su mahakna phongdokhi party gi chana kanglol hatta matam puinu wajar loba chumba meeting dina koina yamna mathong cha dana hatta chana kanglol amata ngaktan to boidong te koi ngasidi aikoi gi miam china koi gi kendri meeting dina punna koi juji ai mangda koi gi executive committee gi resign sangi chi lo yobjeri ana koi ngasidi gi di lamsang lok congress committee si muthale aduga ai sasu President Pamdagi resign tawjare handak pangthokadoriba 32 suba Manipur Legislative Assembly gi mikhalda 30 Lilong Assembly constituency gi BJP gi ticket karigumba engineer Anwar Hussain da piraktrabadi Lilong AC gi BJP bu nungsijaba miyoi lising kaya gi thingba ngamdaba akanbai howlagduna ACSC mai chakpa yai madugi aphapata tekchak punama BJP gi state amaso national lusingba singna pujagadabani haina BJP Lilong mandal gi President Muhammad Ahmad Ali na phongdokre ngasi Lilong na laiba mandal asigi office ta pangthokpa pawgi miphamada Muhammad Ahmad Ali na makhatana hai Lilong esida BJP gi mapangan kalhalibasi engineer Anwar Hussain gi hona jamalni opposition singna BJP bu sokna samnaba yadaba party ni haina akanba propaganda torakpada engineer Anwar Hussain pumnamak thengaina duna minority Muslim singna namna khundaba Lilong esida BJP gi maru hulanki ising chaiduna sare phanaba wana sengot sagacharakpani engineer Anwar gumba BJP gi damak yamna wajaraklaba mioy amada BJP gi ticket piraktabadi Anwar Hussain bu ikaiba pibani mahaki political career loisana honabani haina BJP Lilong mandana logani ACSC gi polling 44 gi miyamna engineer Anwar Hussain gi damak sab yumna lepli engineer Anwar Hussain da ticket piraktrabadi hojik lairiba BJP Lilong mandal gi BJP gi damakta lepliba miyam hupna party astagi tokani party asi Lilong dagi maru phangna muthatkani haiki Muhammad Ahmad Ali na makhatana hai Lilong AC gi hojiki MLA Y Antas Khanasi BJP Lilong mandal na masak khangba miyoi nate mahak party astagi tanthokraba miyoi ni MLA Antas Khanda BJP gi ticket piba yaroi haiki ngasigi pawgi miphamadu BJP Lilong mandal gi atai thaupuba singsu saruk yaki sita haidor ko dubra ticket asida Muhammad Anwar Hussain bo ticket pibi da jana mak ki political career be assassinate torak lagadi Lilong praja polling nifu mari gi bhut ki committee sing pejin cha sing shakti kendra gi agoi gi shakti kendra punamak aduga mandal office bearer morcha office bearer punamak Manipur Muslim punamakta message piraga adum laba party sigi sacrifice toraba mi mabo ijat political assassinate to we high baga loina na ikoina Manipur da tariba Muslim punamakta or well organized toraga party sigi mayokta kan bakhongjang 30 Lilong mandal na changbag loina na party se Lilong dagi maru phangna muthatkani Punjab ki Jalandhar da pangthokiba miyam punba meeting amada Aam Aadmi Party AAP gi Chief Arvind Kejriwal na haikibada religious conversion gi mayokta law ama semgadabani tawbatabu aranba mawongda awaba piroidabani mibu kihalaba conversion tohanbadi lali mi khudimangna masana pamjaba dharma chachanabagi hak lei forcible religious conversion gi mayokta Uttar Pradesh Himachal Pradesh amasung Madhya Pradesh da law sing semkhrabani Punjab ta laliba mikhalas da AAP na mai paktuna government semlabadi clinic lising tara taruk lingkhatkani yum da sangduna service pigani Delhi da phangaliba khudong chaba dugumna Punjab ta su phangangani tax impose tawroi haiki Samajwadi Party SP amasung Congress na Muslim dagi bhoti pamlaga su tiketi makhoida pide haina Hyderabad ke politician Asauddin Qureshi na haikre secular ni haijaba miyoi sina Muslim sina Phak than ba ma di Jindabad slogan lahon ba pami
ticket pibagi matangdadi haijahanba tai. Masi miyoising aduna maithong ani longba sajatni. Badongi MP Sangamitra Mauriana BJP da leiri aduga mahaki apokpa SP Mauriana Samaswadi Party da yauri. UP gi miyamasi mamit udabanate adumoinama Muslim singidama justice ki wafambo hairabadi problem ama hekta oihali haiki. UN da India ki former permanent representative Shahid Akaruddin New York Times da phongkeba report ama aran bani haina phongdokre. Report adudi United Nations ki Economic and Social Council da member oraknaba honakiba Israel gi support da India na vote pi ki haibasini thaudo adu lisingai tara panda thokibani hairi lisingai tara tarutagi lisingani kun phawada United Nations da India gi representative oikiba Shahid Akaruddin na makata na haikibada lisingai tara tara India amasung Israel na US dollar billion anigi mamal oigadaba sophisticated weapons and intelligence gear amagi deal lama taunaki lisingai tara tara ki July da India gi oina ahanba Prime Minister amana Israel da visit taukiba PM Narendra Modi gi khongsaki matang da so panki sahi kya Palestinian cause ki dama India na thabak tawduna laki haina Shahid Akaruddin na phongdoki sanabagi pauda Langmaidong Mamang Lekai Citizens Club Langmaidong na sinduna Langmaidong High School gi ground na sathariba third state level open 9-man A-side football tournament 2022 gi ngasi sanakiba league round quarter final match gi Yas FC Kaksing na ASSA Wangubu manga sinoda maithiba pikre league round quarter final match asigi hayengi match singna Yaisa FC Kaksinga Brother FC Kwakaithelga ani shuba match tana LMLCCA Langmaidonga Wabagai FC ga sanaragani Haujarabada marapa amukana thamjari Haukiba pung kunmarida Manipurda nauna COVID-19 positive oiba miyoi samri kunmanga thengnakre miyoi amana laikidre State level open classical music competition 2021 pangthokre Political party amadagi amada yaubagi thabak leptana sathanari loinana Delhi da phangaliba kudong chaba dugum Punjab da su phangangani haina Delhi Chief Minister Arvind Kejriwal na haikre Ngasigidi paudam pijaba matang ase loisinjare miyeng tabiri basingbu amuka hana kurumjari